Laimram Waroi Chingdagi Lanjelakhiba IDP Anirak Suba oina masa masagi mayumda changba hokre Moreh Kangpokpi Amadi Chura Chandpur nataba top mafam singsu athubada changhanaba honagani open row 2023 ki May 3 dagi thorakhiba irang asina maram oiduna Laimram Government High School Laimram da hangliba relief camp ta changjafam lawduna leiramba Waroi Chingi yum humpuga mathoi gi miyoi chaniga yankai ga taret ngasi anirak suba oina mayumda changan bahokre thoram maduda Bishnupur gi DC Pujai langbam ADC Toijam Open Row SDO Nambol Tongbram Syam Kumar oinam amadi Nambol gi ADC na chingba singna saruk yaduna Laimram Kangjebung Community Hall dagi DC Puja elangbam na lamthaki IDP sing adu asoi angam thoktana bagi damak district police ki makok thongba officer sing amadi central force sing na checksin ngak sen bagi thabak chathaki thoram adu gi mangoina na asoi angam thoktana bagi damak waroi ning thogi mafam da thongni bagi thoram su pangthokki thoram du da puja elangbam na hai ngasi maike som da hana changba yadan leirama mafam sing da IDP sing na masa masa gi mayum da changba yaba sina lamdam masi da ing tapa purak pangam lagani irang da yum kai mang ta khruba sing gi damak lengang na piba senpham sing masa masa gi account ta changhan ba hokre awat pa sing su athuba da changlak lagani hai ki thoram du da open ro na hai ngasi Laimram Waroi Chingi miyoi sing yum da changba yarabani na Moreh Chura Chandpur amadi Kangpokpi natana atopa mafam sing su athuba da changhan na ba honagani hai ki IPS da promotion Union Public Service Commission na approve tarokpagi matungina MPS officer taruk IPS da promotion piri haina Ministry of Home Affairs na notification ama thokre IPS da promotion fanglaba sing adudi bembem nongthombam Priyadarshini Laishram Muhammad Jakiruddin Rajkumar Manbindu Singh Sarangthem Asana amasung Dr. Sarangthem Ibomcha Singhani lagaw thingbagum hausi su thingminasi coordinating body lamdam asida leiriba student organization sing amadi laikai laikai de leiriba club maira paibi sing na hojik class 1 dagi college fawbada exam toriba si yenglaga miyoi kharana mafam honglaga sandal lambi ama oina gambling gi thaba hausi lawba asi kudak dagi thingminasi haina coordinating body a body of local clubs maira paibi and working class of Imphal na thadorok cherol amana hairi Cherol asina makha tan hai Manipur da hojik nena tadaba punsi mahing amada leiduna kham thengna wanaraba matam asida gambling ama oiriba hausi asi mafam da fund drive ki namada pangthokliba si khudakta thinghodrabadi khunai asi mulakpagi lambi da nongmu gi leikhada chingtharakpagi mawong da leire chahi ani makhai faraba irang asina miyamna sufam nomfam khangdana wana leiringei maraksida sel tanfam ama oina chayol khudingi hausi tawsilakpa si pumna maki laibak thibani lenga asida yamna hangningli bawafam di lagaw khawbuna thingba thamduna mifami pun chatharaga legal action lokhalaga hausi gambling dana athingba thamdriba si tawhaningde asumna chap manaba jwargi senda lambi asida lagawna thingba du hausi na free thaba si su angakpani organization kharana su hausi asi mafam kharana athingba thamlaga mafam kharadana ayaba piba si achan mirai michang mikhai naibagi thabak nei masidi tawhaning de hairi cherol asina makha tarduna ha yamna luri ba wafam di leibak amagi tungi miyumbiral maheroi singi class 1 dagi 9 fawbana promotion examination tawribani aduga class 10 gina pre-board examination amaromdana class 11 amadi class 12 kina pre-council examination ni February 2026 tha ani leiraga metric SSLC amadi class 12 maheregi punsi da yamna maru oiba higher secondary examination naksil matam asida mic amadi loudspeaker gi system hauna khongba asi maram chade asiguma hausi asina khunai asida thoina phaba amadi kanaba purakpa natabani na district singi DC SP amadi police station aduna permission yaugera yaurigera lagaw khawba thingbagumna hausi lawbasu thingbiu lenga ki mathaudi miyam gi khalaga miyoi khujok kharana khunai da akaiba piduna law and order da singnarakpa adu ngak thokpa amadi athingba pibaduni miyam ngak senbiba aduni coordinating body khuraina phaba khunai ama puthokpada yamna maruiba student sing exam gi yengduna hausi gambling asi koi punan thingminana ba saruk yabina ba cherol asina makha taragli loktak patta India gi ahanba indigenous floating elementary school amada angang sing mahai tamli Imphal dagi kilometer nifuga manga rom thapna loktak pat mayai da pikla ba angang kaya na loktak ki fumdi matakta saba school amada mahai tamduna matamgi khongjala se da yauna ba mama mapa sing na wana honari loktak pat ki manung da chamfu khangpokki Langol Sabi Leikai da Kumja 2017 dagi hauna Loktak Floating Elementary School hangduna ngasi su Loktak pa tatangduna hingjaba ngami kayagi macha masu kontra rom hairiba school asida mahai tamli school asi mafam aduda fangba wa amadi Loktak pa ta fangba singnang pambina saduna India gi oina ahanba indigenous floating elementary school amasu oiri
School asida solar power gi khudong chaba lehanduna computer amadi internet ki khudong chaba leiri loinana angang kunga manga romgi classroom amada oza anina mahai masing takpi tambiri hauki bachahi kaya da school asida class 3 fawba leiduna atopa school singna thaba ngamdaba mama mapa singna mahi gi lamda lifeline amasu oibiduna lakli School asina season gi matung ina chayol amana numini class tawduna ayuki pung 9 dagi numiyung pung 12 fawba angang kontrada mahi tambiri adum oinamak atawa fumdi mathakta saba school ama oibana mari leinaba singna khudong chadaba kaya so matam gi oina mayok na duna lakli school kana ba hona bada angang singna ayuk angan bada akiba yaudana chatlabaso mathangi numitta fumdi da hi hona ba lambi leitabana awaba khudong chadaba kaya mayok na basu yauri masina maram oiraga Matam chana school asida angang lakpa ngamdabagi awaba kaya so mayok na duna class yaudaba su yauri Asigumlaba mahosagi aying asagi khal marakta school asi chection na thamba ama su tangai fadaba ama oidi loinna school asi official oina laingak na khangbi basu oidri adum oinamak ngami gi union amadi NGO kaya gi matengna school asi ngasi fawba chalairi Panglaipak apunba kholaw gi update gi lokhajarake Kuki Inpi gi leader sing Khanpokpi Moigi election numita kanamtana mawalobi dabada mi amata lakhidabana khaliba leader sing se thada ngaktane President CH Azang Khongsai Ani subada Vice President Henko Pau Haukif ahum subada General Secretary Pau Tintang Lufeng Mari subada Finance Secretary Lala Misau Manga subada Secretary Information and Publicity Jang Haulun Haukif